The Muslim Students Development Organization MSDO Sangaiyumpham na Sinduna taramarirak suba oina handak laothokkhiba Class 10 amasung Class 12 ki exam da mark Wangna Fangduna pass Tourakkhraba lairik faba Maheiroi sing taramna okpaga loinana manapiduna pukning thawgatkhre. Sangaiyumpham Community Hall da ngasi pangthokba lairik faba Maheiroi sing da mana yenthokpagi thoramda Outer Manipur Parliamentary Constituency gi MP Alfred Kangam S na athoiba mithunglen Khangabok Kendra gi MLA Surjakumar Okram na Mapu Sangaiyumpham Zilla Parishad ki member Md Zamir Khan, Thoubal Zilla Parishad ki hanagi Adhyaksha Mv Ataur Rahaman, Sangaiyumpham Zilla Parishad ki hanagi member Md Hibjur Rahaman, All Manipur Muslim Students Organisation MSO ki President Md Imtiyas Khan, MSDO ki President Md Wahid Khan, MSDO Central Committee ki Chairman Md Zamir Khan, Social Welfare Association Sangaiyumpham ki President Md Najuruddin amadi Social Worker Md Janab Khan na akhanaba mithunglen sing oina saruk yaki. Athoiba mithunglen gi warolda MP Alfred Kangam S na haikibada Maheiroi khudingmak lamdam asigi dungi laibak lepkadoriba miyoi ngaktani makhoi khudingmak khangba kanba amadi miyoiba khudingmak pu nungsiba ngamba miyoi amamam oiraba khaktada maraiba pu nungsiba ngamgani maram asina chawkhatpa tangdu laitaba Manipur ama oinabagi damakta angang oiringaidagi hauraga makhoibu minungsi amadi khangba kanma tambigadabani. Thauram asigi saruk ama oina local academician Dr. Rahizuddin Sheikh, Manipur lengaki Department of Minority Affairs ki Deputy Director Md Salahuddin Khan, Kha Manipur College Kaksing ki Associate Professor Md Najuruddin amadi Petrigur College Okkhre ki Associate Professor Dr. Md Rahaman na resource person oina wangangki. Ngasigi thauram aduda bosem amasung kosem loinana CBSE na lauba Class 10 amadi Class 12 ki exam da position Tourakkhraba amadi mark Wangna Fangduna pass Tourakkhraba loinana MCI pass Tourakkhraba Maheiroi da manapiduna pukning thawgatki. Mi nungsiba heba habisi chawkhraba matungda nam PhD tamba loikhraba matungda tamba heba suya yaroi ahansing haibale huisi mamai phaigraba huisi na chingdaga selotep napraka chumthokpa yaba anything tawrasa chumthokpa yade habisi kai khoiraga lebi khoibani yadabani adubu pikringai matamdagi nanga family classroom da family mi da nungsiba hitradi society yadre society thatre society take the grab do nashada blame to mi on the tawgunu mi to yade I want the chance ishor na pire class na pire oja na pire society ne mon da matam pire build your society nashadi shengat ke dabne mi ki shengi da na takuni ko chasing you are making your society nashadi shengi da matam da nang the meaning she had ninga nang the pikringai da aphaba amuba angauba atekpa akaiba khandringai matam phauda nang meaning she batam haudra diko meaning shu nang da shukum shiroi adu gumba samaj to shambat loi she Manipur shi ei wakhanda adu yaman grena lawe icha shinga phajana haininge ahamanda shu phajana haininge se Sangaiyumpham na nungsi chana phajana khangda mi ukhruldegi lakpa thainingi matamda haumacha haibado ukhruldegi lakpa tangkhul macha ama haumacha ama bo thajara da vote piba hebise ei thamai ki message pining ko se aphaba Sangaiyumpham moisino in 15 years